Iran amasung Israel gi marakta Donald Trump na Netanyahu da pressure pibadagi attack Chatthanaba lepkhri. Nauna Iran amasung Israel gi marakta missile amasung drone attack kaya Chatthanaramba adu US gi President Donald Trump na Israel gi Prime Minister Benjamin Netanyahu da akanba pressure pirakpadagi lepnakhri haina fongdorakli. Trump na Iran amasung Lebanon gi mathakta Israel na chathariba attack sing adugi matangda akanba Jackson wahai sing thamki. Hauji USA na Iran ga lan loishinanaba akanba mawngda thabak chatharakliba asi Israel gi thawong sing aduna lambil kapthatkadawre haiba fawba panki. Iran ki Parliamentary Secretary Amasung Chief Negotiator Oriba Mohammad Wagar Galivakna Fongdorapada ceasefire asi Israel ki maikaidagi kayarak hanna Iran khakta natana Lebanon nasu thugaiduna lakli. Mahakna makha taraduna karigumba Israel ki maikaidagi makha tana ceasefire thugaibagi thabak thoram sing asi lepa taraklabadi wari sanabagi khudong chabasu adumak leirakpa yai haina fongdorakli. Marak asida US military ki Central Command ki maikaidagi fongdorapada makhoigi force singna Gulf of Oman da oil tanker ama attack tawraduna makha tana chathankidre hairi. Matang asida panba yabadi Iran na Strait of Hormuz thingjinkiba adugi counter oina USA na mafam aduda leiriba Iran gi hi thangfam pumnamakta atoppa leibaki jahasing chathok chasing tawbada athingba thamlakhibani. Maruoina Israel gi maikaidagi handaki lan asida Lebanon da leiriba Hezbollah sing loishindaba yade haibagi mawngda chatharakiba operation kaya aduna Lebanon da Hezbollah militant khakta natana michang kaya yauna hauzik fawbada miyoi lishing kuntra taruklom henna sikrabani. Ningthokaba numit khaktada angang amasung mama yauna punna micham taranithoi henna hatki. US ki President Donald Trump na ngasi fongdorakiba wafam amada Iran amasung makhoigi marakta peace ki oiba negotiation ama lakanaba hotnariba adu aroiba tangkakta leire. Masina Middle East afaba yanaba ama leiragani haina achirpa thajaba fongdorakli.